अहानबदा मरुओइबा पाउ कांगलफ अनिगी मरक्ता हटना सुनबा थौदोक कया थोक्तुना अमगा उनबा चंगनबा याददुना वार लाइक सिचुएशन अमा चाउना लेरिंगै चेरक असिदा सेंसस पांगथोकबा हाइबसि यामना मरम चादे हाइना संजोय अहनथेमना फोंदरकली Manipur Human Rights Commission की पांदमदी मणिपुर दलरिबा फुरफ खुदिंगमा की मतलिबा राइट्स सिंग फंगहनबा हाइबसिनी हाइना कांगजम खगेंद्रना फोंदोक्रे Northeast Windona Sandok Seriba Nimidangi Pauming, Tabidiba Singbu, Chen Mabamna Krumjari, Hauzik Pau Sandokna Bizari. Kangluf Anigi Marakta, Hatna Sunaba, Todokaya Toftuna, Amaga Unaba, Changnaba Yadaduna, war like situation Ama Chauna Lading a Cherakasida, Census Pangtokpa Hibasi, Yam Namaram Chadi, Haina, Sanjoy Ahantemna, Fondorakli, Registrar General of Indiana State and the Union Territory Singda, Sanchez. Haunanabagi Maru Oiba Functionaries Sing 2026 ki January 15 Fawgi Manungda Appointment Tauba Loishin Gadabani Haina National News de Hindu Nar Reportora Kiba RGI gi instruction asigi matangda Social Worker Sanjoy Hanthemna Press Thadropa Video footage samadam hangna makatan hai Manipur asi Hauzik Maho Sagum Tangdu Leitaba State ama Oidri Loina Manipur asi Yumlo Nariba Leivak Sing Maru Oina Menma Amadi Bangladesh tagi illegal infiltrators singna thengkang kayarakta kanglon kaina logi wangmada lona changsilaktuna state asida khun kaya lingduna leisin kraba mitop singi khwaidigi awaba maipunari ba state amasu oiribani controversial oikiba 2001 gi census data da mahausa oidaba maongda maru oina chingi subdivision mapalda chai tara da hengatba Mi Singi Changasi India ki average decadal population rate na chada Tarataret Dasmik Taret Oibada Chingi subdivision Mapalda minimum da chada Nimfutaruk Aduga maximum da na chada Chama Homfumapan Oiba Fauba Yauduna abnormal Oiba Amasung unnatural Oiba Amadi highly manipulation Tawagi Kudam Funkraba state Amasu Oiribani 2001 Gimatung Dagi Hauzik Fauba da Su Kahena illegal infiltrator mayam changsilakrabani maramasina NRC tawduna natroga chanaba law semtuna lamdam masidagi logi wangmada changsilakraba mitop sing masak khangdoktuna magi leivak singda mapung fana halhan kidre fawba natroga detention center singda maong chumna thamdriba fawba state asida census tofam thokte karigumba mitop sing mayam si yauna amasung makoiga khunda sin makoina khunda sin kiba unrecognized oiba village mayam sing asina Asisu yauna namduna census tawkiba tarabadi state asigi yelhaw furup singi socio-political amadi economy da tungda laksinba puba thangba ngamoidaba tamthiba awaba kaya tungi mirolna mayokna hogani haina jackson wa thamlakli Akogi Manipur state asi hojik yumlo nariba mapung oina Myanmar amasung Bangladesh tagi Masing tingam dana masing laam dana illegal infiltrators sing jangsil laktuna aikoi lady ba yellow proof singi manungda khunda laita sindana leisin gi bagi achauba problem samasya madugi mayok nariba lantheng nariba haribi illegal infiltrators sing asina aikoi gi narco terrorism gi activities kayam pakhalakna 2023 May gitang ahumdagi lamdam masida kang masen gi marakta
hata sunaba adugumba violence manipur si tangdu leita daba onthopa turmoil adugumba environment amada leidana tangdu leita daba hojiksu lana si chahi aniga tha 3 nipan phajila siba loibu nomdana leiri Manipur Human Rights Commission की पांदमदी मणिपुर दा लेरिबा फुरुफ खुदिंगमा की मतलिबा राइट्स सिंग फंगहनबा हाइबसिनी हाइना कांगजम खगेंद्रना फोंदोखरे वाफम असिंग असि मणिपुर ह्यूमन राइट्स कमीशन नसिंदुना इंपेरियल हॉल होटल क्लासिक ग्रांट पांगथोकिबा होंफदरा तरलक सोबा इंटरनेशनल ह्यूमन राइट्स डे गा मरी लेनेना पाउमी सिंगा उनबामदा फोंदोकिबनी मागना मखाता ना हाई डेमोक्रेसी चटपा लेवाक्तदी ह्यूमन राइट्स हाइबसि यामना मरुओई ह्यूमन राइट्स जब चाना फंगहन्नबगी दमक पुक्चेन सेंगना थवक तौबा चंगी पुक्चेल सेंद्रबदी थवक खुदिंगमक ओइथोक्लोई अमरोमदा ngasi ह्यूमन राइट्स वायलेशन तौबगी चांग यामना वांगले मसी थोखनदनबा कमीशन की माइकेदगी अदुकी मतिक थवाई यावना होटनरी हाइबो आफम थमलकले लोइनना मणिपुरदा कांगलुफ की इरांगना मरम ओइरगा नेशनल हाईवे सिंगदा चथोक ससिन याद्रिबा असिगी मतंगदा ख्वाइदगी लाइवक थीरिबदी मैदे कांगलुफ की मियोय अमतना लंबी सथोक ससिन यादबगी मतंगदा कमीशन दा कंप्लेन अमता थागतपा लेते हाइना सुमहाकना नुंगनांगबा फोंदोरकली एमडी जर रहमान असिस्टेंट रजिस्ट्रार मणिपुर ह्यूमन राइट्स कमीशन नाइखोगी पाउमीदा फोंदोरकपदा ह्यूमन राइट्स असि सीनियर सिटीजन सिंगदा नहेना मरु ओइबा मरमना तोंगान तोंगानबा मफमदा लेरिबा ऑल होम सिंगदा हक्थेंगना चतुना MHRC की मीटिंग मखादा मखोगी दमक जब चाबा साक्थुंग सिंग फंगहन्नबा लेपलैतना होटनरी हाइबो वाफम थमलकी ngasi thoramatuda khaidem mani former acting chairperson manipur human rights commission ngangbam nongyai former member manipur human rights commission su saryake human rights defender mayamna supreme court sabe or national human rights commission sabe masi kalimta khoi gi community bu soi to display to bino masi aina haji se particularly mati dinati asom da atop community mo jo awa mo gi right mang mayam le mane madu mayam do no mu tasal lakanda khoi gi human right ne bu mai phang to hak sing do community ko ji mu ta phang ba ka wa ba ka che do phin tham ni bu human rights commission ka safety mani bu le ba jati ko ji mo cha mani moi gi jati ko ji mu mang ba right sing adu phangan ba human rights commission recommend to matam da government gi le ba machinery sing na madu implement to matu samjara ma thok to ka oi adu bo koi madu gi tawbangam da bi khung cha do mayam ji le koi gi machinery sing da masi sa koi gi sang ha system dina haita system dina koi na u da so do mayam khru system dina implement to ga di koi na jang ga phil ko mu do na phil ko mu do ji government function ni dina adu si mayam si lai hai na tham jage afaba koi mioi ba ma wali hinga changba dignity equality cultural right adi political right man du phangaga yam phajana koi mi amoi bagi right man du phangna hingi hai ta gi thabak kudi mo to sincerity honesty government di implementing agency le function mi am chi thamoi se mum chang handaki 77 suba international human rights day ki theme se our everyday essentials hai the basic human right some the food water maruiba human sing the phangada basic rights sing si masi ki core value human rights ki core value mayam si na hona ningsing moina and ki theme si the base ta human rights day se phang ne na manipur the so manipur human rights commission singna asingba thorom se na masida stakeholder mayam id police personnel ya or social welfare department na top line department mayam civil societies, the human rights defenders, senior citizen, advocate, academician, all stakeholders man. I'm sound of a woman, so they are available. Medicines and things.
Yum sanabagidamag lengak na thadarapa senfam mafam khangdana loishinkigadra haibagi jingnaba leire haina loitongbam surchan convener 𝐷𝐍𝐵C na phongdurakli lamboi khongnang khongda chathariba relay sit in protest ki numit tarani suzin kibaga loinina ngasigi oina form kiba mi famda mahakna paumi singda phongdurapada kumjale sangani kunhumdoi gi me tang ahumdagi chatharakpa irang na maram oraga relief camp ta leriba IDP sing aduki matik ware masigi mathakta lengak na IDP sing masagi yumda hanjinnabagi damak yum semba sabat taunaba kaitharakpa senfam yum safam leitaba amadi yumda hanjinba yadabna maram oraga paisa sing adu season nafam khangdana loishinkigadra haibigi bi paiba fore maram aduna athubada lengak na yum safam pibiu amadi yumda hanjinnaba honabiu haiba wafam thamlakli ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯩꯔꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯇ ꯍꯤꯞꯇꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯆꯍꯤ ꯑꯍꯨꯝ ꯐꯥꯔꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯔꯀꯥꯔꯒꯤ ꯆꯪꯍꯟꯒꯅꯤ ꯍꯥꯏꯗꯅ ꯁꯔꯀꯥꯔꯅꯗꯤ ꯊꯥꯖꯕ ꯄꯤꯔꯦ ꯃꯃꯥꯡꯗ ꯁꯔꯀꯥꯔꯅ ꯁꯔꯀꯥꯔꯅ ꯄꯤꯈꯤꯕ ꯗꯤꯁꯦꯝꯕꯔ ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ IDPꯁꯤꯡ ꯆꯪꯍꯟꯒꯅꯤ ꯍꯥꯏꯕꯗꯣ ngasi bawa hausi bodu oine aduna adubada aikoine sarkar miyam changbi hainaga lom sagani haiba kapi raiba lang hungi saru oine ba 85000 asidi koi changba ya mi makai da adubada ngasi nongni ni manung sidai da sangan ti raga yum saba on buai base ai sarkar gi ngasi gi media gi kudang de kudong saba laurega sarkar da ikuni chi Malengi mafam sin bathungda International Human Rights Day palan thoram pangthok nabagum Manipur dasu pak sana palan thoram pangthok ki bagum Zirivam district ki oina su International Human Rights Day 2025 ki thoram RK sana Tombi Vidyalaya da pangthoki loinina Kaksing district ki oina su Smart Universal Economy 𝐋𝐢𝐯𝐞 𝐍𝐞𝐰𝐬 International Human Rights Day 2025 ki thoram asi pangthoki Integrated Rural Development and Service Organization IRDSO Wangjing amasung Wing Thobal Chapter Anina Punna Silaga ngasi Wangjing da leiba potha in the International Human Rights Day gi palan thorom pangthokpaga loinina IRDSO amasung Wing Thobal Chapter na hokiba November tang kunma mangadagi hauna chatharakpa malemgi nupi singda miyot minai chathaba thingbagi campaign ngasi loishinkrei Human Rights Our Everyday Essential haiba wakalon da pangthoki bangasi gi thoram aduda Thobal district ki tongan ba relief camp singda leriba internally displaced person IDP sing district asigi tongan ba mafam singdagi lakpa nupi sing amasung club ki thomi sing yauna punna miyoi chamayangkai hena saruyaki palan thoram adugi sarukama oina saruyakiba miyamna National Highway 102 Imphal More lambi paringi Wangjing mapada lambi gi nakal da leptuna miyoibagi hakki pankhai leite haiba uttuna human chain semki maduda our rights our future freedom is meaningless when justice is silent no excuse for violence against women and girls increase the women investigating officer, develop the women police station, respect rule of law, struggle but only for fair and honest. Manaba kunai ama semnasi, nupida chathaba hingsa kudakta lepu haibadna chingba, thaba poster kayasu paiki. Thoramadu pangtopagi matangda IRD SO gi chief functionary amasung Wing Thobal chapter gi convener Nonibala Narengbamna wafam kaya thambaga loinina nupida sathaba gender based balance ki matangda mahakna phongdokhibada nupana tauba thavak sing nupi su tauba ngami aduga women empowerment hairaga nupabu nupina namtharani havigi wakalon da leiriba si aranbani aduga gender da based tawraga thavak ki pankhai thamba si handokadabani haiba wafam thamki
Nupi lan gi ningsing thoram mapung fana pangthok na ba CORCOM gi maikedi gi appeal tawrakli CORCOM gi maikedi gi thadorokpa cherol amada nupi lal sarugyana ba India gi khongchet pu yaning da ba phongdokchina CORCOM na maha ki khongchet asi condemn tawbadana dana boycott amasung manipur pumba total shutdown lauthokhiba asida December gi tang 12 da pangthok da ba ani suba nupi lal gi ningsing thoram ga mari lerida Mari Lenaba Singh Dadi Athingba Asina Konsinde Maramasina Hanagumna Ani Shuba Nupi Lalgining Singh Thoram Mapung Fana Pangthok Piu Haiba Wafam Thamlakli Loop ki mingchat thi na ba honarakpa laibak thibani lonina lof na thamki ba wafam thawai da ba sing warak lagani haina lona thingkraba lalho lof KCP ge publicity secretary salaingan ba maitena thadrokpa cherol amada phongdorakli cherol asina makha tana hai Manipur police na mi fami punga mari lenena thadrokpa cherol da wangkem chinglen sing hariba mioi asina lof kamari amata leina dei amarom da lof ka wari sanaduna wakal taminna khraba sing lof na ikai khumna ba utli adubu lufasina lepki ba wafam da thawoi da basing adu makhoina lupta changjarak na ba khonarabasu lufna ngakpi ba ngamloi haiba wafam thamlakli amadi ngasi International Human Rights Day palan pangtok na ki basiga mari lenena mioi ama oina magi Nupi Laning Singh Numit na lakpada MLA ke M Ravindro na leibak miyam da pausal pirakli mahak na khujek piduna thadrok pa cherol lamada matam adugi thongna phawi sing na lauki ba thodang adu matam asigi naha sing na tamzaningai oi nupi landa nupi oibi sing na utkhiba thongna aduna maira oiraga ngasigi mirol na masagi furup kanjana na ba madi leibak ngakjan na ba khonabada choba maira ohelesi haiba wafam thamlakli Thobal District United Women's Development Organization ki President Sapam Ongbi Bimolana Khanghodana Masagi Anaba Amana Maram Oraga Manung Matam Chadana Laikidabada Coalition Against Drugs and Alcohol Kadana Thamoi Sokna Waba Phongdorakli Sapam Ongbi Bimola Kada Thobal District Committee ki Matam Sangra President Oibiduna Mayai Kaba Nisa Thingbagi Thavak Thoramda Soktaba Naidana Thavak Tobiram Kibi Amani Magna Laikidaba Asi Manipurgi CSO Singya Choba Mangzabani Amasung Menkhat Pangam Laroi Magna Leiva ki damakta Lobiramba Thodang Singadu Adumak Ningsingduna Layauragani Haina Phongdorakli Loinena Imung Manungna Nanghauriba Awabadasu Kadana Saru Yarakli Yaripo Ningel Khungangi Amatangairaba Community Hall gi ground floor Arambai Tengoloi Singna Sat Haiduna Semzin Sazin Kray Arambai Tengol na matam kaya gi mamang da gi miyam gi yaifa thaurang kaya da sarugyarak pagi manung chanba oina Community Hall Semzin Sazin biba aduda khul adugi Maira Paibi Ima Ibel Singna Arambai Tengol bu thagatwa phongdorakli Maira Paibi Ima amana phongdorak kibada Ningel Khungangi Community Hall asi matam kuina loishinba ngamdana leirakhiba adu Arambai Tengol na Semzin Sazin ba asida hainingai leitana apenba fawi heba wafam thamlakli
Waroi Chingi IDP imung tareta water syntax tamadi blanket sing LMG Manipur na mating pangkrei. Kumjali singani kunhumdoi gi me ahumdagi Vishnupur district ki manung chanbada laiba Waroi Chingi kunja sing mayum makai thadok tuna jai ani hena lanchina duna relief camp te lairaba matung tha sigi mari dagi mayum mayamda hanjin basi ubada penbaf amadi nungai ba fawi haina like minded group asigi secretary Ojit Sorokhaivam na fogdokrei wafam asi ngarang numidang wairam LMG Manipur gi thomi sing na ka hena khudong chadraba mayum makai leizadraba imung taret khangatuna imung singaduda thagnaba afaba ising hapnaba plastic water tanker syntax amadi ningthamgi fi kambal sing mating pangbagi khongchan amada group asigi secretary Ojit Sorokhaivam na fogdokibani group asigi vice president 𝐶𝐞𝐬𝐬 latana luchingduna chakkiba tengbang khongchat aduda secretary Ojit Sorokhaivam publicity secretary Rakesh Naurem treasurer Kunjeshwar Mangsatabam assistant secretary Surendra Ningombam su Sarvyaki Lonina Surjit Ngangom PK Huirongbam Boinau Maibam Joy Kumar Thokjom Sanatomba Kundrakbam Surjit Ngangom cha Mohen Ingudam Suni Nongthombam amadi Naurem Romila na chingba group asigi maruoiba member kaya su Sarvyaki Hozaida Marifutaruk Suba Nupila Ningsing Tharom Pangthok Nunaba PAWF Manipur gi thomi singi fal thadokre Manipur gi apunba ki saktam sagat naba khonabada khunda minari ba furuf khoding makna amata oiba thodang yaminasi furuf aman awaba tarakpa matamda atopa furuf singna yengduna leiba manba thawung chatharakba yaurakpadi laivak thibani Amana ama khudong thiba amadi awaba tarakpa matamda furuf khoding makna mating pangsinbagi tangai fadabalai maramdi Manipur asi furuf kayana punna khunda minari ba lamdam amani lamdam asida immigrants singna pirokliba Chaifu singasi ekoi amata oina thengna minaduna Manipur integrity Manipur gi apunbagi saktam ngak minaduna Manipur asi amutang kanminasi haina Patriotic Writers Forum PAWF Manipur gi secretary Rakesh Naurem na phongdokre wafam singasi ayok pung manga makhai taba matamda Patriotic Writers Forum Manipur amadi Manipuri Women's Literary and Cultural Organization Hozaiga kusam naraga thas ki tarani thoida Marifutaruk Suba Nupila Ningsing Thorom Pangthok Nunabagi Damak Imphal International Airport Thadoklamdai Mikupta PAWF Manipur gi secretary Rakesh Naurem na phongdokibani PAWF Manipur gi president Naurebam Khambaluwang secretary Rakesh Naurem former vice president Sobita Mongzam life member 𝐶𝐞𝐬𝐬 Lata amadi Yengkhom Bagia Chandrana Hozaida Pangthokadoriba Nupilal gi thoramda Forum gi mahut silaga saruk yarogadori Iso Gram Panchayat ki Ward Member W Devenga AGC Manipur State ka khudsam naraga LPG gas ki consumer singda chakthong gas asi matau karamna sizinnagadagi amadi khudong thibadagi matau karamna cheksin thaurang lokhatkadagi habigi matangda mass awareness cum training program ama isok ningthau sembilai maharau bungda pangthokre ngasi awareness program adu da AGC Manipur State ki manager SS Joy Prakash na haikibada gas haiba si nupi oibi singidi yamna maru oiba khangdaba yadaba amani ekoina chak thongna ba sizinariba LPG gas asi sizinnaba matamda ekoina khangdabadagi soibadagi khudong tiba kaya toina thoklibani ekoina kari tawba yabagi haiba adu miyamda khanghanna mass awareness cum training program asi paksanna pangthoktuna lakli ngasigi mass awareness cum training program asi na gas sizinnabada training asi Miyoibagi punsibu su pikamna kiba kaya ama yaudaba nate masigumba awareness program asi Manipur gi mafam khudingmakta paksana pangthoktuna lakli haina phongdoki Pradhan Mantri Ujjwala Yojana
PMUY gi matangda KFNPD Government of Manipur amadi State Level Coordinator IOCL na conference ama pangthokre hariba mifam aduda ke bono Director KFNPD na phongdokibada PMUY gi makhada lakun manga henbagi connection pi na ba khonaribagi matangda overview tauri loneliness ke masigi makhada kana baloba yaba singda thubada LPG free connection piduna lunan ba chakhum ama oinana ba thamliba pandam mapung fanana ba khonari haba wafam thamki tax thiba income tax thiba government servant leiba aduguma family da su si yabe aduna hariba life gi pangkai makhada leiba asagi tha amada 10000 dagi hena aduguma tanjabo phangdaba aduguma family du da leiba asagi adult nupido aduda pigdaba aduguma khudong sa amani aduga asagi income gi level duma su leire aduga oigi asset haitare sina koi lam lei ngana koi 2.5 acres leire gadi maduma su yatre aduna adugi makhaw bi bataw aduga masagi yum duda 2 wheeler 3 wheeler motorized aduga motor koina panjagri basi ko criteria sing se si fulfill to kambu khutta dani koina pizza to ise aduga most importantly imung sida han already LPG connection amale magadi adu su yate aduna koigi tawriba sida asagi document pisan da basing sida koigi KYC ki application from a form adugi proof of identity proof of address aduga ration card sida na family members sing go to yawser ga leire ration card pe yamna importance pi gani natragana koigi singi list yawa aduguma certificate pi ga su malgi su identification si hai Kangla Tombi Bazar danga yonbagi thavak tobi nupi amada sakangdaba singna asokapan nang halamde hari thodogadu da soklaba nupi adu wahengbam ongwi Mani Devi mapuroibagi maming wahengbam Mani Tomba Singh kawi ma kumbi ward number 6 tagini hauzikna Kangla Tombi Bazar da ngayo duna business tobani hari thodog adu ngarang ayupung mga makhai helakpada masakhangdaba mioi na makokta nungthangna thoblambada natana masagi sana amadi pesa su pukibani hari thodog adu gi matangda mari lenaba singna chapchaba thavak lokhat pina ba imung manugi maike digi apple tarakle Minuthong hata mana inkol ground the Chathariba Nirak Suba State Level 9 men 8 side tennis ball cricket tournament 2025-26 king sasana ki ba tongan ba match singda AFI hitter hata MT ply SP 11 𝐶𝐬𝐰𝐬 MRR hata mai pakre Minuthong hata Golapati Athletic Union na sinduna Chathariba cricket tournament asiging asistana ki bahan ba match da AFI hitter hata na all is goal mana inkol buran yankhani thoi de mai ti ba pikre match adu da mai pakraba AFI hitter gi akifna ball kunma thoi da run kuntrani thoi lauduna ngamkibagi damak man of the match ta kibada Trophy piduna punin thawatki cricket tournament asigi ngasi ani suba madi ahum suba match sanagadabada LYC kairau team na ani suba madi ahum suba match singda lineup tawkidaba maramna MT Plymana inkol amadi SP 11 𝐶𝐬𝐰𝐬 team mani na mathang sina walk over fanglaga match adumai pakpa ngamkhibani lonina tournament asigi mari suba match sanakibada MRR hatana Nurul Hakio 𝐶𝐬𝐰𝐬 run taranipan damai tiba piki match adu damai pakraba MRR hatagi yaifaba laishramna over ahum langkibada wicket ani loba ngamkhibagi damak man of the match taduna award oina trophy khusinaduna ponin thawatki All Manipur Football Association Amphanasan Duna Lamlong Thongkhongi Artificial Turf Ground da Thaski Taretagi Hauduna Chathariba Tarat Nipalak Suba Manipur State
League 2025-26 king asasana kiba League match singda Sainik School Imphal All Boys Football Club amadi Northeastern Sporting Union mai pakre tongan ba team kunmari na group ahumda saruk yaduna chathariba State League Football Tournament asaging asi ahanba ground gi sanakiba Taruk Suba League match da Sainik School Imphal All Boys Football Club na Football Club Lamjaubu Panjil amasino da bai thiba piraga full point ahum fangbangam krei match adu da mai pakraba Sainik School Imphal All Boys Football Club team maikidigi mai pakpagi matangairaba Panjil adu Jetli Bura Gohenna ani suba half matungda match kina humfutaret suba minute chanbangam kibani loinena ani suba ground gi sanakiba taret suba league match dana Northeastern Sporting Union nesu khuraina Nambul Mapal Athletic and Cultural Organization na Kobu Panjil ama sino da mai tiba piki match adu da mai pakraba nesu team maikidigi mai pakpagi amatangairaba Panjil adu irengbam Nongdamba na yanghai mapan suba minute chanbangam kibani. Singa Ideal Club SIC Yaripok Singa na sinduna thasigi taretagi team kunmari na group nipan thokna khaidokna club fasigi playground de jathariba 9 SIC Trophy State Level Open Football Tournament 2025 king asasana kiba match da Turf Titan FC na Ima FC Moizingbu Nipan sino da mighty baby kray Stanakiba match adu da Turf Titan FC gi jersey number 5 Zakir Hussain match ki minute kun yakai humdoi humfuda goal ahum aduga jersey number 4 Nasir Hussain na match ki minute nimfunitoi nimfu humdoi yakai tareta goal ahum jersey number 6 Salman Khurshid na match ki minute yang Nimfu Marida goal ama duga jersey number 10 Alina Matski minute humfunitoi da goal amaga chanduna punna goal nipan sinoda Ima FC bumaitiba pikibani hayeng amasung hangset sanakadaba match leva ki general strike leibana maram oiraga postpone tawre haina sililang libagi maikedigi fogdorakli Arabe Damaraba pa mo na pizari. Kangluf ani ki maragta hatna sunaba thodok kaya thoktuna amaga unaba changnaba yadaduna war-like situation ama chaw na lairingai jaraka sida census pangthokpa haibasi yamna maram chade haina sanjoy handemna phongdorakli. Manipur Human Rights Commission ki pandamdi Manipur da leriba furuf khudingma ki mat liba rights sing fangan ba haibasini haina Kangjam Khagendra na phongdokre Northeast Windona Sandok Sariba Nimidangi Pau Matang Sidaloi Sari Miang Tabiriba Singbo Muka Hanna Chan Mabamna Krum Jari. Step into a world of endless possibilities with 18 dynamic faculties and 180+ courses.
Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Hakchang phana thamge hairabadi iramda masimakta leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari. Mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng-bagi khudongchaba pizari. Pediatrics, cardiology, cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng-jari. Aduna state wangmada amuk karigi chatlugani aikhoigi manipur da su hogikti awangba thaki healthcare fanglabada. Matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patapta yumpham oiba service lobiyu. Babina Hospital, where hope meets compassion. Akupa marol gidamak Babina Hospital, Sajiwa Jail Road, 𝐶𝐲 Imphal East Lengsin birau. Natraga, aikhoigi phone number 6909 390666 ta call to birau.